पाउजेद यूफम मरो पाउ खरा अपडेट तौजरी सुगनुद कुकी मिलिटेंटसिंगना नोंमै अमदी बोम कापसिलक लेप्त्री ड्रोन थागतुना लांदाफम येंख्रे मै इसिंग फंगदबगी मियाम अवाबा मायोकनरे कुकी मिलिटेंटसिंगना सुगनुदा बोम अमदी नोंमै कापसिलक्तुना अकनबा मवंगदा लांदारकपा ngasiga thana numit mangani sure ngarang ahing nongyai pung amma taba matamdagi hauna kuki miलिटेंटसिंगना अकनबा मवंगदा नोंमै कापसिलखरे अदुबु मी असोक अपन यावबगी पाउदी लेत्री खुंजासिंगदगी फंगबा पाउगी मतुंग इनदि कुकी मिलिटेंटसिंगना चुराचांपुर डिस्ट्रिक्ट की मनुंग चना लैरिबा लालोयफाई दोंगयाई सिंगसांगदा सारिबा मखोयगी बंकरसिंगदगी अमदि कुकीना खुदुम चनख्रबा मैतै खुलना पट हारिबा मफम असिदगी सुगनु तमना अकरबा मवंगदा बोम अमदि नोंमै कापसिलखिबनी नोंमै कापसिलखपदा नतना ngarang नुमिदांग ड्रोन थागलक्तुना सुगरुगी मखा लेकाइदा नोंथक्की सरुकसिंगदा पाइसिलखि हारि कुकी मिलिटेंटसिंगना नोंमै कापसिलखपा अदुदा सुगनु तुरेन मपांदा लैबा युम अमदा बोम तासिंदुना अमांग अता थोखि मफम अदुदा ngak सेनबा लैरिबा BSF अमदि खुंजा volunteersingना नोंमै हंदुना कापखि हारि कुकी मिलिटेंटसिंगना स्नाइपर नोंमै सिजिनदुना कापसिलखपदा नतना डबल ब्रेन नोंमै मरु सिजिनदुना कापसिलखपदगी सुगनु बाजार फावा यौसिलखि मसिदा नतना पाम्पी बोम सिजिनदुना लंदारखि मखोयना अफबा मखलगी बोम सिजिनै हायबसि बोम पोखाइख्रबा मतुंगदा फंगबा तोकनिंगसिंगदगी खंगबा ngami हारि कुकी मिलिटेंटसिंगना लंदाला सिलखपदगी चावना अमांग अता थोकलबा मफमसिंग असि सुगनु तुरेन मपान सुगनु मखा लेकाइना चिंबा मफमदा लैबा युमसिंग अयाम्बा यावरि मफम अदुदा ngak सेनबा लैरिबा BSF ना नोंमै कापतबा यादबा मतांगदा कापगुम तवि तसेना कुकी मिलिटेंटसिंगा लांथेंगननबा थबक तौदे मसि करिगिनो हायबदा मथक थोंगबसिंगना मखोयदा नोंमै कापगी ऑर्डर पीदे हायबसि BSF पर्सोनेलसिंगना फोंदोरपगी दगी खंगबा ngambani हारि खुंजासिंगना फोंदोरपगी मतुंग इनदि हौजिक सुगनुदा लैरिबा मियोयसिंगना थकनबा इसिंग फंगदबगी यामना चावना अवाबा मायोकनरे सुगनुदा लैरिबा खुंजासिंगदा थकनबा इसिंग पिरमलिबसि मणिपुर तुरेलदगी इसिंग चिंगखलगा सेंगदोकलबा मतुंगदा मियामदा फंगहनबनी अदुबु लान कापनबा मफम ओइबना इसिंग फंगदबदगी अवाबासि मायोकनबनी मसिदा नतना फेब्रुवारी 15 दगी हौना मै चांग नायना फंगदबगी अवाबासु मायोकनरे ngarang ahingda mai sukphang phangkide खुंजासिंग हौजिक मसागी मयुमदा लैबा ngamdabadagi साफगदबा मफमदा लांजेनखरे मदुना itu isa kainaba haibadu oire hौजिक लेहौरिबसि नहा ओइरिबा अमदि मयाइ चल्लबा नुपासिंग खक्तंगा हेौरे हारि खुंजासिंगना फोंदोरपगी मतुंग इनदि ngarang सुगनुदा लैरिबा तोंगान तोंगान लुपसिंग मणिपुर पुलिस की कांबुगा खन्ना नैनबगी मिफम अमा ngarang पांगथोखरे खन्ना खिबा अदुदा करी करम थबक लौखटकनी हाइबदि खंगबा ngamde सुगनु केंद्र की MLA के रंजिसु ngasi नुमित निपा निरोमगी ममांगदा सुगनुदा लाक्तुना प्रजासिंग अवाबा यंगसिंदुना मसामक लांथेंगनबा यावरमखि अदुबु ngarang इम्फालदा हनखरे अथुबा मतमदा अमुक लाकनी हायना फोंदोकलमी हाइरि अतोपा पाव अमदा तखेलंबम राकेश की मिहात यनिंगदे हाइदना वकत मिफम चथखरे ngarang nongthin DM college campus manungda chingneningai oba mawngda nongmaina palaga siraga leiramkhiba imphal ki ya school ki takhelambam rakesh chahi kuntha chahi 98 ki misibu yaningaba phongdoktuna ngasi maikai adom gi miyamna ya school da wakat khongjang changsinkhre rakesh takhelambam gi mihat yaningde leingak na thuba matamda mihat pa chenaba miyoising puthokpiyo haiba banner thetuna changsinkiba wakat khongjang adu da saruk yakhibi Maira paibi amana phongdokhibada rakesh takhelambam gi misi asi yamna chingnaningai oi mahak masa matomta sijabanate mahak pu lawtunaba mihat pa na soidana oigani maram aduna laingak ki mari leinabasingna mihat pa thidokpidana matik chaba chairak pidrabadi mahak ki asiba hakchang lawsiloi haina su phongdokhi panbaya badi rakesh takhelambam na ngarang siduna leiramba matamda makokta nongmai maru ama panbadagi dakpham leirambaga loina na masagi makhutna nongmai macha ama pairaga makhut khut tabak ta thamlam khibani loina na mahak na thauduna chatkiba car su manak ta leiram khibani asiba hakchang police na lokhatlaba matung da rims ki mirel sangda hojik leiribani makata apauda central amadi state government na nomai kap liba asi ihan hana lebhallaba matung da line gi waroshin purakpa ngamgani Dr. TS Mainia हौजिक मणिपुर थोलिबा लाल असि लोइसिनबगी इहान हानबा खोंथांग असि सेंट्रल अमदी स्टेट अनीना माइकई अनीदा कापनरिबा नोंमै असि लेबहल्लाबा मतुंग लान असिगी वरोइसिन पुरकनबा वरी साबा अमदी कांखोंग चाइरबा मियामगी पुंसी महौसागी फिबमदा हंजिलहनबा थौरांग लैंगाकना लौखटपदुनी हायना हानागी MP Dr. TS Mainana ngasi all age home langjing achobagi taruk suba mapok numit thauramgei athoiba mithunglen oina saruk yaraduna phongdokhre Dr. Mainana makhata na phongdokhibada
Manipur ngasi maktholiba irang asi yengluragadi lakadurba Lok Sabha mikhal asi tawbada khudong charoi khali Lok Sabha gi mikhal asi tangai phatana tawdaba yade hairagadi tha tara henjelaba irang asi gi waroisin puraktuna hanagi punsirolda purakpa chungani mikhal haiba asi khulai yaudana thengnaba lan makhal ama oibana ngasi oiriba phibam asida mikhal pangthokpada hena pamdaba thodok sing tholakpagi oithokpa lei haukiba Lok Sabha gi mikhal singi matamda Assam da thokhiba foreigner issue amadi Punjab ki irang na maram oiraga state sing adugi Lok Sabha mikhal yeithoktuna irang hanjilaklaba matung chahi amarom thengthana mikhal pangthokhiba leiki ngasi mak chingkhong chingya da leiriba mioi cha kya na thawai khubak ta haptuna amadi tumba chaba khangdana khulngak ningai charak asida mikhal pangthokpada khudong chadaba kaya tholakpa yai haiki atopa pawa mada kuki militant singa taunariba su makha chathaba yaroi haiba kan boref assembly da lawgadabani imagi maira Kuki MLA tara ki matang de assembly ki privilege and ethics committee ki mifam lawkhiba ware report sing khanna dona ware lawgadabani hanak phangba doriba assembly mifam asida kuki militant singa chathariba suspension of operation su asi makha chathaba yaroi akan baware lawbaga loinana kuki MLA tara ki matang de assembly ki privilege and ethics committee na phangkhiba mifam ki report assembly mifam da puthoktuna khanna baga loinana ware lawgadabani haina imagi maira ki convener Thoktom Sujatana phangdokre ngasi nungthil tera kaithel amudol leirak machinda leiba lup asigi office da pauni singa unaba amada imagi maira gi convener Thoktom Sujatana hai sugi ground da rule thugaibagi matik charaba khudam kaya leirabanina su makhata na chathaba mathau tade khudakta tokadabani haiba apunba warep lawduna center da khangangadabani loinana Pamba Hogadoriba Manipur Legislative Assembly gi mifam asida imagi mairagi hanataki tanuna lakpa wakat singsu house da house ki leader singsu oiriba chief minister N Birena Luchingduna member puno khanaduna warep lawgadabani hairi makna hai hojik leiriba phibam asida kuki militant sing na ngasi phawa sulep leptana maitai gi da landaba gi thabak chathari hojiksu khul kaya inau nauna lanjenari lan tawrakliba asik kanana hauribano haiba khangdana nomai kapa hek hobaga tampaki mafam singda central forces kausindana combing operation chathaba khudakta lepkadabani maitai khulngak pasing ngasi phawa kuki da lan tawkhidri kuki na maitai khulsingda lan tawrakliba asida village volunteer sing na ngakthokpa khakta oiribani natrabadi chinga thangnana leiriba maitai khulpu namak ut oina tumlagam lagani khungak naba ngamkhai kanana ba thorakliba icha singi mathakta case amata panba yaroi makoi bu phajin basu yaroi NIA da sinana ba hot na basu yaroi lansi loikibaga khut ngakpa punamaksu magi mathauda chatkhigadaba ngakta ni haiki amaronda kuki MLA tara gi mathakta action lawbagi matangda palladuna Sujatana makhata na hai haukiba February 13 da Manipur Assembly gi privilege and ethics committee gi mifam gi report miyam da khangan bam to e Manipur gi hojik oiriba phibam asida committee gi report miyam da khangan ba yai yade haiba leibagi matam nate kuki MLA tara na Manipur thugaina bo hot nabagi khudam changdam sing India lengak na su khangna rabo pham oibana parliamentary report assembly da puthok tuna khanna baga loina na action lawga da bani haiki haukiba chahi gi me chaicha tara nipan dagi hauna ethics committee da complaint tawduna lakhiba Okram Joy gi statement su hanjin lawkhrabani ethics committee gi report sing handak phangba dawriba assembly mifam asida puthok tuna khanna baga loina na warep lawga da bani kuki MLA tara gi mathakta kari thabak lokhat kadage haiba haina khanna kiba parliamentary report mangjauna na thamduna makhoi gi mathakta action lawgadabani haiki karigumba mathakta palibo warol sing asi thabak ton thorak taba tarabadi imagi mairana isa singi amadi miyam ga loina na akan bakhongjang sasinabagi sem sare haiba laingakta cheksinwa thamlakli atopa pawamada yelhomi amadi intellectual sing na lofam thokpa thaudang lobiyo MTU Kuki jo sing na maitai da landarakpa amadi yelhomi singi mathakta punna hingminabagi saktam da sing narakliba asi thengnanabagi damakta lamdam asigi miyam amadi laik laisu hairaba intellectual sing na lofam thokpa thaudang adu lobiyo thengnariba lantheng asi luchingba sing na matam chana tholaktrabadi achoba asoiba kaya lairakpa yai haina MTU amadi MIYC gi apunba cherol amana phangdorakli maraiba majati kandaba yade haina khanjariba inkhalakliba naha kayana Makuta kulai paidona awana aso apan khudong tiba kaya thengnagani khangna lan thengnari asigumba lan pham asida thawai katlibasi asi leitalairagi kambuna micham miyamna oiri maraibak majati kanabagi thengnaba lal asida lairik laisu hairaba intellectual singi maikai dagidi lamjing lamtakpa haukraba
matamgi history lengaklon political history amadi haujiki oiriba lengaklon ga loinana malemgi rule and law nikthina nainadona puthokpa miyambu luchingba lamjing lang takpiba ama changi adubu haujik leiriba ekhoi gi intellectual sing asidi makhoina lawpham thokpa thodang adu law dabagum yamna miyamna uri leibak amagi khwaidagi wangba mahailoisang amadi thingteng ama oidona phurup amagi leibak lepkadoriba university gi ojasing na lawpham thokpa thodang adu ilaw law dabagum uri leiriba college sing amadi tongan tongan ba profession da leiriba intellectual singsu wangangdri khwai khunai gi haurakliba lamjing lamtakpagi thodang kaya khumang chaksilabage haibasu hangningai oire hari